Kumbi kalen naidana pothok naba amadi matam sangna liduna thambaya na Manipur gi Ahanba Indigenous Frozen Vegetables phangpham amang asi soibam laikai da leiba LCJA supermarket hangdokhre LCJA gi proprietor thongnaujam sidhurna haikibada Frozen vegetables puthokliba asigi maruiba pandamdi Manipur da phangliba manamasing kaya season loiraba matamda puthokuna marang kaina miyamda phanghannaba ni Ahanba changying oina yongchaki makhal mangada hairiba frozen vegetables asi ahong mamalda miyamda ngasidagi phanghanba hauragani haujik phangliba pothok singsu liduna thamlaga season loiraba matamda puthokna bathamba haure ani suba pandam oina Manipur da phangliba usoi asi frozen tawduna usoi gi matam loikraba matung puthokna ba pandam thamle Loinana frozen vegetables puthok libagi maramdi Manipur da phangliba manama sing asi ayama matamda cold storage leitaba amadi laidaba singna masing yamna leiba lamdam oibana nongmagi yoliba manama sing kaya nongalaga yonba yadaba patsilakpana hanba maramna haidiba mafam asida laishinduna thamlaga off season matamda miyamda phanghannaba hotnabani haiki Enjoy to off season lor kanda posi phangdra kanda puthok pasi loina na Manipur da leiba simil lon ji masijo phaganna bai tare wakhal lon de puthok chaba dumba Manipur da sangda bai yadraba manama sing hai tare injang napi hoji makki oina akoina maroina yongchak ta yam focus to yongchak sida akoina hoji makhan manga puthwe aham da koi yongchak fresh puthwe mathang da koi ready to cook kholaga puthokpa mathang duna koi chamthong yongchak chamthong mathang duna koi yongchak kening yongchak ma irom bai tar kening mathang duna koi yongchak bai je singju sina akoina puthoi ado si matungda hoji season la poche si akoy mo frozen item da semjal sema matungda off season da mo puthok